Yengbiriba punumpu Sharasunda Sharman Impact News ki Sayul say Janda Manipur Taramnok Sari. Say Janda Manipur kana topic say what is in Article 371 Clause A Hypes the Kanada Tanzani Madudi interlocutor of Naga Pistok Aden Rabigi statement name Madudi Karaida Parliamentary Standing Committee da hinting Adi Madudi Sorona hinting out ni Asagi extension of Article 371 Clause A to Naga inhabited areas in neighboring Manipur, Assam, and Arunachal Pradesh. Haibasigi 371 se karigino extension tawning se taseng namasigi manung kari yauri aduga tasengna 371A extension to the neighboring state like Manipur, Arunachal Pradesh, and Assam se paving way of Naga integration dura haibagi matangda kanajana Tanzania no ngen birke singte agi yet thang phabiri se PH Devan President Amukoni ay Oja Devan Mutaram noksari hanana Oja Devan ki oi dilension biri se Ningombam Bhupenda Mite spokesperson Manipur Pradesh Congress Committee ne Bhupen Butaram Noksari Hanana. Aduga I hate yet the Thangana Paminajari Dr. Thangjam Homan, Assistant Professor Political Science, Indira Gandhi National Tribal University ne Ojahum Zutaram Noksari. Ojaman Swai Sekitangaina, Oja Political Science Professor ne Aduga 371A had a particularly Maswai say Nasagi. Special provision with respect to state of Nagaland si Hanaliza Pone 371A Hidagadi. Aduga Swai say Maruin extension interlocutor Naga Pistoki Aren Rabina Swai say Sangdong extension Hibatai hinting out ni Raida Parliamentary Standing Committee da Thamba Adugumba statement Namada Pongdoponi. Swai say 371 is a Swai the civil society organization press briefing pigre Yanning Dava. Aduga masi 371A extension taropasi it is almost like nasai paving way of Naga integration gi matang duga chapmani haibagi wafam se swagi kano sinche kamaina as a whole kamai uvi aduga overall ihanana 371 clause A si kari notion Indian constitution na piriba si Indian constitution gi part 22nd part ki makhada lakpani hajaningi ayamba 369 dagi horaga 70s pan bayamba ji India की constitution से 1950 दा कोई ना adopt हो गया भारत सरकार ना मसी amend तो रखा मयाम मनी अदा 371 सी कमाइना लाखी बनो समलक पमतंग है जगह मरुए ना कोई ना नगागी इशू से नहीं ना बता अकबर हैदारी अकॉर्ड सीमा याद बयारोई UNC का गवर्नमेंट ऑफ इंडिया का 1947 दा सही तो नगी बा ची अमले मसी तो नगी बदगी सो याम बा थोड़ा की दोरी बनी को ना political repercussion NACM Tholakpa, NACNIM Tholakpa se, Masi Akbar Haidari Accord Siga Yamna Mari Lane, Madudi Auriba demand the autonomy Yamna PBU Haivani, judiciary da, then Magi customary law da, then Audagi Magi Lejariba land and resources. I am Baziadum Huziki, Article 371 A Zida, Adum Aquina Mamita Hizani. Sahitaragi Matunda. Nagagi People Convention in 1958 57 left na Horakanemo. Maraksida ko impase ama lairagani Barata Tinjira Tilojira Haibagi Yamna Nagagi Society Manung Zida Jutsayed Naba. Then Audagi Yumlo Navadala Ribalam Nagata Mayam Zumakoyo Gadavani Haiba, Ada Karamana Oiro Davani Haiba, Maruina Naga People Convention 1970 57 the Gihogi Visida, Makoina Haina, Yumlo Navadala Riba territory Ambajakoina claim to Bagi Matota de Haiba. Maruin AC Zamirjina. Adunani, NACN, I am not Anata and among the Nuina copy was. Moderate Nena, Lobi Via Quena, Masai Nagagi People Convention, the Yauki by Embassy. Makwiki demanded the Akwiki 16-point agreement in 1959, the Lakani 57, 58, 59, Mapam Nagagi, Tokai Tokai, Mapam the Salaga, Akwisi Upilate, Barati Samidan, Manung the Changaga, part of Varat Sakarama, the Oinaba Honazi, Haibagi Matungina, 1962, the Gi, Nagalensi, Magi statehood Pitozi, Harapaneva, 16-point agreement, see, Masida Yadaba, hardcore, Yamna Nagagi, sovereignty conserva, Maruena, NACN Jina, Masisunga Yaki de Vaneva. Conspiracy theory mayamama moderate mayamsi maruina Zamir augi fruit mayamama then audagi sigi Eastern Nagalenda matamdugi the Nefada. Masida Laiba mayamsi India intelligence na sinaraga sigi 16-point agreements yahan givani statehood moina fungan banana. Akoina constitution gi provision ji amu yengjarakpa kanji da Nagaland gi manung da lairiba yana da bazomu reflect away hygienic.
मरुओइना स्पेशल प्रोविजन 371 ए गिजिदा अखोगी मरुओइबा क्लोज ती मरी खतनी याउदोरिबा अहानबा क्लोज सिददी नगागी रिलीजन अमसुंग मागी कस्टमरी सोशल प्रैक्टिसेस मयामसी भारत सरकार ना करीमता कुथिंजनबिदबा मखोगी लेजिस्लेटिव असेंबली ना सेंबा लॉ मयामजी अदुम याबा until unless governor sina yayadi haidriba matam ani subada nagagi magi law practices lerabada akhoi magi judiciary si civil amasung criminal masi karigumba nagagi body amana akhoi judgment du pigi ba oiba tarabadi until unless legislative assembly sina ayetpa ma thamdriba makhai maduda ju khut thingjandaba then of the leisure magi lam amasung resources mayam si kanana on togani karaida transfer togani masina chingbajini maru oina yauriba makha tarakpada Nagaland manungda leiriba division haibatare masi kamain urake haiba kanjida masigi makha tarakpa constitution masigi provision mayam jidi Tuengsang district ka loina relate oirakaniba Tuengsang ji matam amada hujikti Tuengsang district leitre adubu matam du da 19 akoigi 60 ga to the draft toraga 63 dagi sanarakpa sigi amendment jida kari haige haiba kanjida Tuengsang district ki oina magi council lama regional council lama leigadabani haibane Tuengsang is samlakpa briefly Haizabatarabadi, Nefagi Manung Datsarambani, Aquina Huzi Arunachal Pradesh. Aduna Eastern Begidon says 371 is 6 or Nagaland, special provision with respect to Nagaland. 371 say around the Hadi, it is specially made for Nagaland. Nagaland Manipur so article 371 C legeri special provision to the state of Manipur dealing with special rights to hill area so people can also sing maruina apogi Assam issue 371 B because tribal rights protect special article number 371 is to legeri maduti specially Arunachal Pradesh karigini some right 371 is specially made for Nagaland some right was one karawai dro ngarang si press briefing ho pangthok pire aduga maruina 371A Manipur Assam Arunachal in the extent of it is almost like Naga integration to push to Kachap money say Kamain Povilino Aduga Kraibu Sum Dorijano Aduga Menoina Aduma Kumbiro Aduga almost from those Ahomena Tabiga Pambikiba to supplement of Rusiani and at the same time Chief Minister experiencing Diligi Kongsata Mapangi Pomising Unabakanda Karigumba State Key Territorial Integrated Singer Agadi Ham Tadu Popong Boni Habagi Wapomo Tamgibasu, Tamgibato, Swisiga Marilene, Kodori, Ozadiba, I don't come out with it. Was a woman so Yamapazana 371 close a Wapamchi Yampazana Tambigre. Masi especially a Kogi Nagaland ni Hibacimati, a Quich of Channel Lere, Manipurgi Tonganba 371 C Legeri. Ado etardi 371 a Kogi Esina. See the Lancelactar the overlapping of Matore. Overlapping Jikarino Hanga Naga expansion. Nagaland Adugumba, Akogi Adugumba, Hendorapa, Magi Expantorapa, Gipo Neva. Aduna, Swai the Akoi Manipur have a Tongana, Akoi Hana, the Gi, let up Pochak Amani, Loyarbani. Aduna, Ahan Bagishi, the ladybug, Hosiki, Nagaland Adugumba, Greater Nagaland Manglana, Mahana, the Gi, Lakpasi, Equimiam, Loy Kanagravani, Masi, reactor or Galai. Ado reactor or Galakpasi, and the Aren Rabina, Adugumlaba, Akogi, Raja Sabagi. 213 gi adugumba report chide chide yamna mayek sengna puthora kreba akoina ahanbada framework agreement chida kari yawi simyam gi achoba question amani masigi paukum chi phangnaba honabada akoi civil society gi organization mayamna delhi da chali prime minister home minister tongan ba rajnath mayam ama loi unaragan chida chida kaimta yawde habisini nakoi pakakanu aduna last the prime minister na akoi gi hairakpasi Manipur Gidamakta Akoina Karishu Akaiba Pihaloi, Kashu Yauroi, a prime minister na Habasina Arubani, Masida Nakoi Tajo Habaneba. Pare Harganda Akoi Adu Kaigumba, Manipur Wapam Lagadi, Manipurgi State, Amasung Akoi Ladiba, Civil Society Organization in Tanagani High. Handak Tokriba, Aduma Raja Sabagi report Chideshida, Pirak Pasida di Tarang Nasagi framework agreement the Yaure. Yauri Bopot Chideshida. Akoi Manipur da Lancelakpa matamda akoina kari tawgadagi habisidi hanadagi yadana lakpa hanadagi react tawrakpa pochidi akoi tarang amnina ngasidi akoi miyangi achoba decision nama akoi karawai da lawgadagi habisi miyeng jangak mathau tare aduna ahanbada akoi ngarang si ahanbagi oina akoi react tawje haribu wafam jingji yam chawna react tawe
loinana masida aikoina kari tawgadagi haibagi wahang chidadi huzik parliament phami nahan numit ni adubu aroibasi Monday numit ni assembly phami ana assembly sidaisda special oina hujiki hariba 371 clause a se masi yam phajana aikoi nainagadam ni mamutana aduna masina kariguma Manipur da yokchalakpagi aduna ba aikoi parliament da khanabagi wafam ji lakpa targadi Manipur assembly gi kanba aikoi wafam mamma mathau tare ba aduna masi mi chanaba hograganda aikoi pass tawgraganda aikoi na react tawba aikoi movement tawba habisi aikoi mamang da hanna tawgre madui kanaba laite kanabadi lay adubu aikoina ahanbada thamjani je ahanba first step che akoi asigumba assembly sida opposition ruling animak masi yam kumna khanagadamni aikoina sahi kaya ama Manipur si kannanaba Manipur gi unity Manipur gi integrity gi damukta laujadana khongjadana miyoi kaya gi thawai kattana sigumba masidabu kallagadi na lakko poche handa ki last aroiba stage sidadi aikoi pumnamak step by step magi lobam thukpa role singje chap chana lobam thoi kanagumana opposition oiba ruling oiba aikoi madudai du yeng thamde kol magi responsibility magi tawbangamba adugu mayam singdo chap cha chana tawrambadune aikoina pamjari se aduna assembly da Monday numit phamgadori sidai masi special oina khanagadabani maduna lawrakpa warep sing thamakadoribo wafam singje aikoi miyamna yamna kupna yengaganda aikoi miyamna penba amasung pendaba loinana miyam gi di kari tawgadagi habise aikoi chapchana lauthongna number sem chaduna leijare okay 371A C 371 se already Nagaland da masi chanaraga leijaba pone aduga Nagaland special provision with respect to state of Nagaland hane hairaga 371A se leijaba pone masi all of sudden atop thangnaba state singda karigi damakta extend tongna pagi apamba phongor inoi se section ba mathok tai kumna khana bo mathok tai heavy go phom ruja daman se upenda maroina hujikse as a whole masigi 371 clause A gi matang si congress si ka haida kari opinion le duma as a spokesperson phongdo kubi yagani aduga menoina ngasi pangthokkiba all political party mitse ekon sumta jab the congress har yadi di hai aduga surround all political party mitse Manipur as of now issue di yam MU ki yadagi border ki thangna ba hai tare thangna ba dagi maroina te topa liquor kenosing keno hen ba khotpa legal hen ba khotpa mayam dire re do khambada ngasi ki political party mis se maroina chawranga article 371 Manipur da extension to bugi apamba interlocutor arenda bina phongdo ki bisna maram ore kanda khara lusala koi tanja adu do man brang ngasi ki old political party se kari gi pangthok man ge se all political parties ngasi gi pham khre hai ba akhoi gi mifam asi khoi gi party gi senior leaders na habir ko matong inna honorable chief minister Manipur na sign toroga notice ama pire congress party gi da madudi akhoi all political parties ama meeting tawjagadori lakpiyo haidena adu masigi invitation si de agenda si ani khatane ba agenda ani si kari no haiba matamda agenda number 1 dana Manipur University gi issue gi matangda agenda number 2 dana border pillar gi issue gi matangda masida agenda ani sina taba atopa agenda amta in notice ta signed by honorable CM Manipur mahakna invite torokpa dugumba invitational notice to the Congress party da maduda atopa agenda amta yorokte aduda agenda si ani si khatani aduna kari damakta Congress party na chalu no haiba si gi wahang si hanguraga di Congress na masigi issue sigi matang da Manipur assembly da housing issue house phami banina calling attention motion ma thangat khre aduju masigi issue ani da Manipur University gi issue amasung border pillar gi issue asida issue ani sida Congress party na calling attention motion asi Manipur assembly da thangat khraba matungda house ki speaker na honorable speaker na madu admit tawri hairabanina madu khoina house da khana ga dawrebanina madu house ki mapanda khana pham thokte haibedu gi legislative principle da Congress party na all political parties came from adu yaurudabani maram di assembly da phamgadrom ani subda akoina amuk yamna haijening nisina border pillar hajiki article 371A hajik taw discussion je lagringa da just to take 1 minute border pillar gi matang la yam kanna taw nari base akoina yengadabadi tang 7 June 2017 gi da letter ama lai madudi Ministry of Home Affairs tagi border management 1 division tagi madudagi lakpa letter adu to the Joint Secretary Home Government of Manipur the subject ni resurvey of Indo Myanmar boundary lines between
border pillar 79 to 81 haidana masida hairibasi so and so sina hojiki mana akhoi state government pire letter adu maduda hainingiba letter asi akhoi November 11 November 2014 da matamdugi akhoi sarkar sri ibobi gi sarkar na भारत सरकार पीखिबा लेटर अदुगी रेस्पॉन्स अनि मसिगी लेटर असी 2017 7 जून लाखपा लेटर सिदा हाइरी मदुदी अखोइना रीसर्वे ऑफ बॉर्डर तोबियो हाइबनी बाउंड्री लाइन दो मसिगी सी लेटर सिदा हाइरी मदुदी The matter has been examined in this ministry in consultation with Survey of India and Ministry of External Affairs. In this context, Survey of India has stated that as boundary pillars bearing number 79, 80 and 81 are not disputed, joint resurvey of boundary line between border pillar number 79 and 81 is not advisable as it will result in making settled border pillars number 79, 80 and 81 unsettled. Haidana. Aduna, aikoina yengjagadoriba asi number last in view of the above, government of Manipur is requested to extend cooperation in construction of subsidiary pillars and sensitize the local people that erection of subsidiary border pillars will clearly demarcate the international border between India and Myanmar, hence benefit the local population and is not interlinked with the construction of border fence. Hi dana. Aduna masigi letter sigi matangda hajig lairiba BJP gi khoi gi Biren sarkar na masida kasumta hoinizum haide mainizum haide masidum tuminadum election khre. 24 July da maroina akhoi gi survey of India lakpagi kari tim mutang le border pillar mutang say horen yes aduga lagna phone jage aduga hauji lai framework yes 371 congress ki vision congress ki opinion hai tai as a spokesperson lakpir congress ki mai kai digi masi kamai yengbi kari phau how serious oi basi asuka serious oi hai batare karigino hai ba matamda Honorable Chief Minister Manipur Galoina Mahaki BJP gi cabinet ministers BJP gi senior leaders mayam ama Delhi re came taro numit kaya ni no leiruba matungda sat khibana mayam mangda Manipur University crisis ki resort tauna na bane haibe gi namada adu maina takpi ramaga chalhan khraga ada tawraga aduga adagi lae hairaga makoina Manipur University gi nama laure hairaga order moikoina order suspension of all telecom services except voice call haibe the internet services thingin khribase in the territorial district jurisdiction of state of Manipur. Madu so 19 July internet internet please no specific let me complete no please I'll give you some other time in coming this round aduga maru na hujik 371 rules gi matang gi congress state namta ngana hai congress ki sen hai bo hujik Asuke matik luruba tanja asida mayam discussion tauge haiba matang asida tawhonde makta mi mayam dak ta thamne makta internet numit manga thingin giringai sida aikoina November gi 13 amasung 27 da Ministry of Home Affairs na meeting tawhro matung da draft report asi handaki May 21 2018 na thokrabane ba adu bukta aikogi honorable CM Birena sal oroga kasumna taro oi Prime Minister Modi na khoi thajo piri hayak pa khatane ba Prime Minister Narendra Modi na Manipur laga thajo bibi bedu khata yaroi house ta Lok Sabha amasung Rajya Sabha da BJP na Prime Minister Modi na Manipur se kai ba yaroi Manipur karam makhon any sort of changes lak pa yaroi masigi naga framework si haibagi table ama aduguma state amen ama Prime Minister Modi na Lok Sabha da thambi oba madu thamdri hoi akhoi na Prime Minister sidra parliament gi outside la ga haibne oi ai laksage oja homen da maru na hujik laise ngasigi all political party mi se maru na congress na phangba invitation gi matung di agenda si maru na border pilaga aduga MU gi Manipur University gi impasse ni haibani aduga main di oja sum yengbi bada professor am soi biri aduna nasai gi Manipur University gi impasse 50 days already cross tawre swai se in khan bada committee semba kopa nahan chief minister na appeal to bodu committee du semaga tijalan mum mathuk tane hekta mang allegation na mara moraga famdagi lokthok poi du kitang gi farak tabu ofam su phangdok ki nate aduga maru oina hujik lai se border pilagi matang chimdi hana 18 lakhanen toromani 24 da national survey ki team lakani khotkani haibum su leidi sigi ani sina maram orakanda all political party pangtopagi seriousness se kamai ubi aduga ngasigi all political party ki meeting da so far article 371 aduga mayamna civil society organization na phawri ban nungang ba sing kai sing se phawdu basi kamaine ubi aduga maruina congress na palingi sungai state ta natraga as well as center da BJP na palingi sungai mayam gi public rally gum election rally gum badadi assurance dum piba sungai kai roina congress dum hai mon sing aduga sone kan di kai lo di hai ba so far parliament da kai da
masi debate on pukatana maswai si kai dana ba duga tung koina manipur ki praja singi khalakanda ngang ngang letana ngasai gi nungnang ba phau si kung na ba ai koi kaino ma enact to si ko si abi ofam si di hoji phau any party na pukalakri ojomin kamai thambini masi congress su chamane haijaningi bjp su chamane haijaningi any delegation ama chathi baji delhi or bakanda political representation ji to rambado tawdabado na tawi haijaningi aduga tasingna prime minister unagera home minister unagera concerned minister gi any minister ama unabata arabazu asai hairam daba mayam ji halaga akoi gi press conference kum batawbada manipur gi damakta si tawgadabani haibaji akoi gi panbiri ba masung palamba sarkar sing ji gi hainabi dongna tawre haibaji sigi impression ji ma thamjani aduga sigi leiri ba impase ji gi marakta masi tongang haktana ju ayam badongna tawba malai aduga crux point ani dudi su leikre ayam na comment su tawjaningde sigi framework agreement amasung sigi article 371 a jigi palakpa kanjida yamna maru oiba issue di ani lei thamjaning number 1 karigumba aina mamangda thamjagi ba sub clause 1 jigi yauriba sub clause abc D Marisi Oibatarabadi, Manipur da Aren Ravina Yaraga standing parliamentary standing committee zina, Masi Salahan Gadavani, Nagaland the Gi, Oiraga Sigi, Manipugi district Yamasung Nasala Samda Salahan Gadavani Haibatarabadi, Pan Nagagi, idea Duma fulfill Togani. Karigumba, Sitsana Handavida, Sigi 371 Egi model si Manipur da applied to the Haipatarabadi, Madudazu, Atopamakhalgi, difficulty Amalay hygienic. I am among the Tamzagi ba, a hand bagi part, a customary right, religion, follow tauba, civil amasung criminal, adugi cases may am the Makoy on body na look after Tauzaba, Sigi may am the 371 seeded Yauzel Lay. Aduga, Eddie Sidasu, Adum spell out Torbaneva, out of 17 lists that Dugumba Lui Yaureva. Yau the Basigi 371 Egi. Akoigi D dagi C D amasung 2 3 4 yeng ba kanjida di ngasai na mamang thamjagi ba tuen sang da pidi ba special treatment jinevoza that should be the issue of concern neva akoigi damak to oirabati samna hai kanjida tuen sang district sigi oina regional council lama semga dabani 35 members leigadabani number 1 number 2 sigi district council ji semba ba matungda consolidated fund of india dagi lakpa any form of grant se sigi equitable manner da whole of state sigi yenarpa kanjida 50% amadi sigi regional council ji yogadabani haibane aduna karigumba 371 e sigi model se ani subaina thamjari ba tuensang da piram liba special treatment je basi manipur da extend tawraba then we have something to be concerned about neba laktori ba pot se ahan bagi magi cultural autonomy pi ba religious pi badu oiraga na already replication lakani nagaland dagi chana hanbok oiraga na pan naga gi idea duma fulfill tawgani ani subagi maru oiba close hoji phogdu kanna chetna riba within nagaland karigumba sigi tuensangi model se manipur arunachal mai sarkar da piraga masi extend tawraba that will be yamna phajaba makhal gi autonomy ama phangbo oiganeba aduna back to nagaland da halakpada somehow sigi eastern nagaland da leiribani Tuensang Eastern Nagaland ni hana district ama oirambadagi mari thongna thuai greba ojahoy akoi sida laga paba kanjida nasai 371 AG he paba kanjida first impression akoi na phangdori baji sigi district regional council je Tuensang da dum leibadona uieba ai jung angman gi dana Nagaland gi manab da phone toraga hangeba sigi regional council je is it still going on masi chatlibra chanaribra noi gi kano sida leiba no khoi gi idea si kari no haiba kanjida no Constitution the Piram Batumaina after 10 years review to grab. Review to Graga, Nasai Tuensang district Maritonga Mutuai grab, Mon district or the Chaka Maritonga Mutuai grab. Chatitsana Dreva Nagalendo. As a contradiction me am Jiko. How the government of India, even using the constitution, plays with the people of the northeast name. The same that Tuensangi Kanguna Fangzagadaba, 35 regional council member Leiraga. Then developmental fund or any nangi consolidated fund of India gi paisa dagi lakadaba mayam chigi equitable manner the 50-50 yanagadaba se Tuensang doesn't get that madugi pain dabdu nanga sidi ENPO ana khoi gi Nagaland dagi akhoi tokhaina tajarage na Eastern Nagas na tholei bajine boza aduna sigi even sigi je extend tawrabazu aina uzabadadi NSCN IM has nothing to be happy about Kariginoga heck right from the inception, Sigi close sima, NSCN IM na pain draga yadraga lakpa, Sigi same constitutional clause sida provision sida moyadum sakam to doribra. Just because Manipur leaning dre high raga, and as I Nagaland the Punbaduna, Makugi ego do nungai jaraga, nungai jabagi the sakam to doribra question number 1.
Question number 2, autonomy ki issue ji lakpa kanjida financial autonomy khara phangadaba because it's directly under the governor means directly under the president oibanina phangadaba consolidated fund of India dagi phangadoriba fund mayam moi 35 members mayam ji leigadaba adu erpata abdi ukhul ji district mo oibata arbadi regional council 35 members oigani consolidated fund dagi lakpa mayam do equitable magi share do dum phanganeba maduda dum yadoribra haibasi even akoina jumoida question to bi yariba because we still have the time Samam na area aduga wahang hangba jaga yam lei hai makoi da stakeholder da aduga punna punjala kanda mainland India na hai bataye center Congress na pai upai gara BJP na pai upai gara somehow northeastern gi le riba station se nganga ki hara honba sana 1962 da gi dum sana bi ga lakhe tawre hai bani samsam dare kanda aduna nga sai ozana tena thambiramba akoi punba northeast ki oiba tarabadi Kashmir ki model da why don't we go for 370 hai badune was adu ju akoi de dum yayaba Fruit mayam jigi karigumba ta sengna akoi ki India da nei ba sangmadi BJP na sagar parap ka 2000 kenogi 14 election da handak ki haitare handak ki 2000 kenogi Narendra Modi ne hek PM oi kanda 370 si abolish to godam ne akan ba bu 370 se Jammu and Kashmir ki people na lokthok po ya roi na atwa ki porum chu lei sam sam na adu ta sengna akoi na justice ki wari sanaba tarabadi ta sengna political oi ba fruit ki oi ba je thadok minaraga Manipur amasung Nagaland Northeast leriba fruit mayam jigi tasengna magi fruit chakhotpa haibda kanamta sauningai leiteba aina maitai oiraga igi maitai gi fruit mayam chakhotlo at the same time nagai chinno mayam gi fruit mayam jo chakhotpa phambam thokpa share gi justice fair haibaduneba masigi potsi punna koi phangminaraga 370 ji karigomba RN Ravi ne inbangamaba that will be equally good for Manipur, for Nagaland, for Mizoram, for Arunachal Pradesh, Assam name. Good for everyone. Good for everyone, but they are not concerned name. Yeah, Ojamin I can only break in Matum Mojamatan or Laxage. I took a Maroon Ojadiban the Laxi, break in Matum the Laxapteza. Breaking Matum, the young people put the Mapu, I'm going to Taramok Sari, Ojadiban Maruna, Nasigi. All political parties say surrounding Congress to Hungary petition to the day. But when I say agenda say border Nasagi IQ1 Maru and about the Pilagi Korigi dispute in the Myanmar border dispute Manipur territory that Adoi Matang to Maru and Kota village young Chariba to Maru and Manipur University impasse Swagi crisis Kari Matang the Kanabi Matang miscellaneous in a Swagi Article 371 Adua Mamang the Chief Minister N. Biren Singh Dilly the letting it top of media sing on the Bakanda. So, say yam kan bagan haite adwai du karigumba Manipur ki territorial integrity the singnarakpa taragadi ham thatu su ready lei haibagi film ma indication the PDP gi bane adu ngasi all political party da Manipur ki karigi adu ka border play matang su yam sengna masi serious nate tarai lobudi tarai masi di area ba pot ne haibadi landi but at the same time 371 gi close gi matang si push tong na bagi hinta ma arenda bina pirakpa nahan Delhi da su Manipur ki territorial integrity da karigumba singnarakpa taradi madwai du ai pham kondona le ka haibagi indication am ngang rakanda ngasi gi matang se agenda di yaw to pase seriousness uttabana natraga kai man ki kamai logi civil society organization gi leader mon kamai ni bi masi agenda da yaw ba yaw da dugi di akoi khangre adugi invitation duma di akoi ujadre adubu makoi gi agenda si de resolution nama lorpa matam da di hairi be agenda singji phajana dum reflect tawre madu gi copy duma di engon da leje invitation gi dugi di akoi khangre aduna sidai sida akoi gi yamna concern oiba aduga Manipur gi achauba issue ama oiriba sigi wafam jingje akoi ngarang thamgri chi akoi assembly da khanau haibani ado khanabase hayeng khanagadra khanaroidra ado all political party gi karigi solon sidai da khanabada yawi yawdi habudi akoi khangre akoi gi oiba wafam di akoi harganda akoi organization oina ubiganu akoi na represent tawjari si public ki oiba adugumba platform amadagi ne akoi na thamjari se aduna hayeng assembly sidai da kari khanara kya haibase masine hena akoi na hena pukning changna lai aduna ngasagi agenda du da yawram da bokota kari maram gino madugi seriousness watpagi mawongchu oiramba yai adudi akoina su khara nungai jade madugu masing dudi aduna agenda sem abanina madusu yawbam di thokpane madu hundo aganda ngasai gi tawdi haisina chumma ma taragadi madu aikoi phajade aduna hayeng assembly gi sidai da di yamna serious oina akoi gi opposition na su akoi gi yamna political gi mileage launa ba natabida yamna phajana Manipur gi oina
सिगी मैटर सिदैसिदा यामना सीरियस होइना लहनिंगबदुगी अपामबदुदी ngasisu ai thamjari Hai. aduna karigumba hayenggi sidaisida yamna aikogi BJP ge Congress ka hunabagi ngasagi power politics ki mawong manbasingdo aikoi uhan bidanana ba ai ngasigi sigi kanu sidaisida su ai chance laujari aduna hayenggi agenda si aikoi yamna maru oi ngasi chalogdabudusu aikoi chalaganda phajana sigi agenda si madi hapkadabne na thambiramasu yamna phagadabne aduna nakan nakan da lepnaraganda hunabagi thabakse aikoi yengjaningdreba tasengna harganda Huziki oiraiba phibamsida seriousness si khangbirakaanda hunabagi tanjase ngaktan leak pisi habi lekpisi mane Bhupenda maroina huzik oja khoi debana thambiraiba hayeng assembly da kari ngangba si mangang ti ate haibum dre khamada du akhoi pressure yam kai han piba khopagi tanja so khamada madu lobud lowon ba thukane khale akhoi site te du yes maroina civil society organization ki leader moina debana phawbiriba swai gi timing study opposition ruling thidana masigi seriousness se khangbirakaanda maswai se changilani haibi wafum ma duga ani gi hundo onjin se madu ngakang lam thambirakanda maroina agenda leriba issues te ona punna changan minabagi tanja amtang lobiyu lohonningi haisi kamai phawbi kamai thamin Congress party ki taraf ta ki di state ta oiro natraga center da oiro north east ta leriba natraga hajik leriba existing system asi thugai bi ade kai bi ade Manipur oiro Arunachal oiro Assam oiro hai base ekoi gi Shri Rahul Gandhi ji ne Lok Sabha da masigi matang naga framework ki matang minute tara hena wangang khrabane ba debate tau khrabane ba adu lebak thibam na lebak ki pradhan mantri ru Shri Narendra Modi ji asina Lok Sabha da naga framework ki matang ma na ngasi bok de minute manga de minute tara de la minute amma bho masigi matang na kashum da comment tarok tri ba point number 2 da ekoi ne yengjagdo ri ba si masigi matang si Congress party right from a national leadership tagi oigera Srimati Sonia Gandhi ji oigera Shri Rahul Gandhi ji oigera natraga khogi Manipur da laibo oigera Assam ki Congress po oigera Arunachal ki Congress po oigera masigum naga framework sidi matam laibo ki victim masigum makhal ki agree masigum makhal ki terms of reference sidi khoin kaido ngai da su masi acceptable su ngamoi aduga loinal tut and nel masi oppose tawgani both within the house and outside the house aduga ai khoin amu yengdo si ahum sobada lairiba Manipur ki BJP ki taraf tagi Manipur ki BJP ki president Masoi adu president adu akoi gisi ki parliamentary standing committee on security situation in the northeastern states of India 213 ki report asida mahak masamak su member ama oiri bane Rajya Sabha ki MP ama oi bada natana aduna ma masamak na aju ki committee sigi parliamentary standing committee on home affairs sida member ama oire haraga karmain togdana ngasi ngarang phok siri अखोई ऑनरेबल सीएम ना अखोई सट खिबा दिल्ली दे सट खिबा दु कशुम द खंगदे कशुम द तौरोय सिगी नगा फ्रेमवर्क से मणिपुर कशुम ना काई पिरक ओय कशुम लेती हाइबगी थाल पिरे हारगा नोंगालगा सिदा लागा सिगुम्बा 213 की रिपोर्ट असी अखोइना लोक सभा अमसुंग राज्य सभा टेबल तौखरे राज्य सभा पुथोखरे अदुग लोक सभा मसी टेबल तौखरेबा अदुग मसी की रिपोर्ट सेम मतम सिदा मसी कंपोजिशन ऑफ द मेंबर्स असिदा अखोइ की बीजेपी स्टेट यूनिट की president ma masamuksu member neba aduga member oiriba mana karmain tawduna khangamoidino mana ki guma khangam taragadi karmain tawduna Manipur gi BJP gi chief minister khangoidino mana ki guma khangamagadi karigdamakta moina Delhi de session ruibino haiba aduga Modi ji na baswain tawre kai bi yaro hai jilibino no aduna hojikti madudi aikoina khange madudi moin all political parties tawre agenda ani khak khwaidagi maru obe Manipur kai re hojik Manipur loin bo kai re marabdi karigino haibada internet numit mangani ben tawsale aduga numit mangani hangdong matam Manipur je anu makhal ki Manipur kai ro Manipur do oidna leina mani ba masira ai khoi na yenga do riba sidi asuki matik Manipur kai na tana Arunachal su kai re Assam su kai re loina puktoi toi ro kan asida Narendra Modi haju parliament session tawri basida Lok Sabha da ma ki statement do karam matam da la ke ha si yeng se athu bida Monday du ki manung da kariguma prime minister honorable Shri Narendra Modi ji na naga framework ki matang da statement ama bhok minute ama bhok thamirak traba maduna du iseng seng tae madudi leiriba BJP asidi Bharat thugaiba North East thugaiba Manipur thugaiba Assam thugaiba Arunachal thugaiba haibase makhoi gi asugi matik sworn promise ne haibase aduna akhoi na hang ai laksage Bhupenda ojamen maroina hojiki Bhupenda kitang di internet ka thingba suspend to use kanam nuai na de molom da including media person pau thak thajin amta nuai tram ta sing kai sing je amta work to tramina numi mangani ngasai internet suspend to use Manipur thugaiba chap mane se oja kamaina khara neutral level comment hai te oja in pamdiri se aduga maruina hujiki article 371 EC chanaba
ꯆꯠꯅꯗꯅ ꯄꯨꯁ ꯇꯧꯔꯛꯄꯗꯤ ꯅꯠꯇ꯭ꯔꯤ ꯌꯦꯁ ꯑꯄꯥꯝꯕ ꯆꯠꯅꯍꯟꯅꯤꯡꯕꯒꯤ Counter ꯈꯔꯗꯤ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛꯀꯣꯒꯤ ꯁꯥꯏꯠ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯌꯨ ꯁꯦꯡꯒꯤ ꯁꯥꯏꯠꯇ ꯊꯝꯃꯤꯁꯦ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯍꯦꯛꯇ ꯐꯥꯔꯁ ꯏꯟꯁꯇꯦꯟꯇ ꯔꯤꯖꯦꯛ ꯇꯧꯕꯗꯨꯁꯨ ꯅꯠꯇ꯭ꯔꯤ ꯑꯃꯔꯣꯝꯗ ꯊꯝꯃꯛꯏꯁꯦ ꯀꯨꯞꯅ ꯈꯟꯅꯁꯦ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡ ꯃꯦꯔꯤꯠ ꯗꯤꯃꯦꯔꯤꯠ ꯌꯦꯡꯁꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯃꯗꯨꯅ ꯃꯥꯡꯖꯔꯛꯀꯗꯕ ꯇꯣꯡꯖꯒꯗꯕ ꯐꯤꯕꯝ ꯌꯦꯡꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯄꯟꯗꯕꯗꯤ ꯅꯠꯇꯦ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯁꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯎꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯅꯥꯒꯥꯒꯤ ꯗꯤꯃꯥꯟꯁꯤꯁꯨ ꯑꯩꯅ ꯈꯟꯕꯗ ꯃꯇꯝ ꯀꯨꯏꯔꯕ ꯂꯣꯡ ꯁ꯭ꯇꯦꯟꯗꯤꯡ ꯏꯁꯨꯁꯅꯤ ꯅꯥꯒꯥꯒꯤ ꯏꯁꯨꯁꯤꯡꯁꯦ ꯁꯨꯡꯄꯤ ꯄꯤꯗꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯣꯏꯁꯟ ꯑꯃ ꯄꯣꯔꯛꯇꯅ ꯁꯨꯝ ꯂꯣꯏꯁꯤꯟꯗꯅ ꯂꯩꯕ ꯍꯥꯏꯁꯤꯁꯨ ꯃꯣꯏꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯕꯨ ꯑꯦꯀꯣꯃꯣꯗꯦꯠ ꯇꯧꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃꯁꯨ ꯑꯩꯅ ꯈꯟꯕꯗ ꯎꯠꯄ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯂꯩꯕꯛ ꯃꯆꯥ ꯇꯥꯒꯗꯧ ꯃꯥꯜꯂꯤ ꯑꯣꯖꯥ ꯍꯣꯃꯦꯟ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯃꯁꯤꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯁꯤꯗꯤ ꯑꯦꯟꯗꯣꯔꯁ ꯇꯧꯖꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯏ ꯂꯩꯔꯝꯕ ꯍꯤꯁꯇ꯭ꯔꯤꯁꯤ ꯄꯣꯂꯤꯇꯤꯛꯁꯅ ꯑꯗꯨꯝ ꯗꯤꯛꯇꯦꯠ ꯇꯧꯔꯒ ꯂꯥꯛꯄ ꯃꯨꯃꯦꯟ ꯑꯣꯏꯅꯈꯤꯕꯅꯤꯅ ꯐꯪꯐꯝ ꯊꯣꯛꯄ ꯈꯔꯗꯤ ꯄꯤꯕꯗ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯅꯥꯡꯕꯁꯨ ꯂꯩꯔꯣꯏꯗꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ADCꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯂꯤꯁ 13 ꯌꯥꯎꯔꯤꯕ ꯗꯦꯟ ꯄ꯭ꯂꯁ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯑꯣꯇꯣꯅꯣꯃꯤ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤꯗꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯅꯥꯒꯥꯂꯦꯟꯗꯒꯤ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯀꯜ 1ꯒꯤ 371A ꯒꯤ ꯃꯥꯒꯤ ꯁꯕ ꯑꯥꯔꯇꯤꯀꯜ 1ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯕꯗꯧꯅ ꯇꯧꯋꯦ ꯍꯥꯏꯖꯅꯤꯡꯉꯤꯕ ꯑꯗꯨꯗ ꯁꯤꯒꯤ 371ꯁꯤ ꯐꯪꯉꯀꯥꯟꯁꯤꯗ एवरीथिंग नागागी अखोगी वर्ल्ड जिमा मोगी चाखोटपगी खंगदे पामजबजी लोइना फुलफिल तौरनी हाइबदी खितंग लिमिटेशन लेब्रा हाइबदुमा थमजगे मरुओइना अखोगी लिमिटेशन एक्ट ऑफ 1963 अने इंडिया गे मले यामना मरुओइबा एक्ट नि एनी अखोगी स्टेट की लेजिस्लेटिव असेंबली अमना सेमक प लॉ जी चटकनी हाइबजु लेते चटनब ताराबजु सीबोगुती यावदे हाइबदुनेबा अदुना काउंटर बैलेंस 371A जी काउंटर बैलेंस कमायना मयाई जी कमायना समहनगिगे हाइबा कांजिदा ngasai close ama yenga ji si de yauri ba ji land and resources si ngasai gi solely nagagi legislative assembly jina pai gadamni moi gi law na loina semjagadabani haibane ba limitation act yauri ba di customary law ji limitation act sina amu cover tawde it does not involve customary law practices sunga yaudeba yaudabani na ngasai anything Nagaland gi assembly sina semjaba customary law da based torga sembani haiba si su nullify tawganeba madugi matik saba pramani kaino haiba kanjida sahi amagi mamangda Nagaland gi Wakha district ta All India Limited na akhoi gi drilling tawraga thau lokthokpa ji masidakli laiba ai amasung resources share tawraga profit share tawbaji solely government of Nagaland na paigadamni haiba kanjida limitation act sinaraga amasung union list sinaraga no madugi hak government of Nagaland da sunglei leite it has to come under the union law of India haiga nullify tawigi aduna even akhoi gi da leiriba chingwi chingnaw mayam na su fana yamna makhoi na autonomy masagi sakhotpa porokna ba land amasung resources se akhoi gi damak oibani oigadabani harpa kanjira limitation lei haijaninge land acquisition act sina amasung paramilitary forces army na chingde loksal liba lam mayam ji yengbiyo income zone bu lakte ba army na occupy tawgiba paramilitary forces mayam na occupy tawgiba mayam se doesn't get any return to the state government laigibadu da paisa khara piraga laigre loire lam yam mangi aduna siguma land acquisition act odagi military gi act mayam lairiba and foremost limitation act sina piriba masai limitation jina even Nagaland masamak si full autonomy enjoy tawjade so the Naga said nothing to be happy about yamna penthokpasu moi yadriba auna akhoi gi damakta oinadi punna kamaina akhoi hingminnaraga kamaina punna akhoi chakhon minajige haibaduneba yamna important oiba poti अदो ओजा इंटरनेट की मतंग दु लाको तारबदी सिगी हंतकी मतंगी एक्विजिशन जिमदी वैली द थोए न पंगाय हाइमन बजु थोकनी चिंगी रांग होरप चुचामपुर द थोरप कांजी द मोर देन 7 days ban तौगिबा कांजी द कदीगी ban तौइनो हाइबा नोबडी क्वेश्चन अखोय द जो मैच्योर होइबा सेंसिबल होइबा सिटीजनरी अमा दरकार ताब्राना हाइजनिंग एब ngасai अखोय ना इनर लाइन परमिट की अदुम ILP का मानबा लो अमा अखोय असेंबली द पास तव मतम द सुचानपुर मै चाखी इंटरनेट शट डाउन तौगी वैली द लैबा मी मैम तना नोबडी क्वेश्चन इट तोंगाना मै चाहन बनी सी बने अदुना अखोय की साइड तगी सु मैच्योर होइबा मोंग द यामना लेबाक मचा ताना तंपाक द थोइ बजु चिंग द थोइ बजु मानै हाइबजे एनी पॉलिटिकल पार्टी जो ओइदनु सब मानने येंगबा मियेंग अमा थमद्रिबा मखै ब्लाइंडली सरकार द ब्लेम तौबदी अफबो ओइरोइबा मास हिस्टरिया अवॉइड तौबा दका ताई पाउ खरदि अखोय मांगी खबर न दुम सप्लीमेंट तौबिरी न्यूज़ टीवी न्यूज़ दी थिंग बजु लेट्रिबा
aduna kitang law and order program na hona bada akoina moina sin na instrument ni hajaning okay thank you oja devan boroina hojik kasai 371 a sima yam kumna yengba yam kumna khanaba amang atong yengba smo thuk tani aduga han namasi chanadana leba state sungdugi darkar leradi civil society organization punjal lakanda karai bonu tongjeri se karai bonu mangi hojik tuen sangi ngasai gi oil extraction tawge taw matamda tawra matungda ngasai revenue gi kari gi matangda du union lamdan lawgi hai ahan badabudi manba swai area sen khamda punna phaminaba khanminaba hai tai swai se punna khamina mathuk ta do mali maroina Manipur yauna north east state sing se apik state ngaktani taseng badi pun gragadi maswai se in khanbada kitang farak tar kani hai bagi genu singdo adum leram do mali aduna ne sum punba yadana ba sum irang ama hobo se swai area si yan tamina ba tu karim ga da tangai phadana nagagi isu nagagi sirgi pistok si su kuina di labne jale bang saina oza mo na thamjaba tu ni samau krai do ma accommodation gi kaitar accommodation gi feeling hai tai ai thamoi dei su accommodation swai bukti pinana se swai bukti yana se hai bagi rumam di tangai phadana aroi bada mathau tabra si chume aikoi ngasi dei da ngasi phauki dei da lai sing ji aikoi makoi ga phamin nei nagagi tongan tongan ba yamna respect to ba akoi leader sing aikoi ga phamin nei phamin na ba si dei da moina so dum hai akoi si yamna reactive oi bagi mong da dum thammi aikoi na reactive oi ba aduga plus karawa dano aikoi masen accommodate tawna na bagi wafam si de aikoi ngasi phauki da plan tawdri ba ado aikoi na su tawde aduga aikoi na hodok chaba matam da su moi da hairi che aikoi masen gi oina punna hingmina ba yaba punna leimina ba yaba aikoi gi coexistence amakaki aikoi gi planning amakak tawse mase maitai khaktana tawba yaro ba naga khaktana su tawba yaro aikoi punna phamina raganda aikoi gi future si karino hojik leiriba india government gi north east yengiba mijeng aduga moina lokhalakliba khongthang sing asi kupna yengaganda aikoi gi future plan ama tawsi habsidi aikoina hayaba aduga amarom da mo NSN amna chahi mayam ama aikoi gi sangraba mayam singji dedicate tawraga lakre masi aikoina su masi khangadam neba makoina warakpa makoi gi sacrifice tawgriba kathokiba mayam sing ase sigi problem sing asina sum pikthara ganda aikoi karawa da accommodate tawgada gi habse aikoina su masi khangadam ado khallaganda sorry khallaganjida aikoina ngasai gi india government na plan tawraganda nakal animak amasu khara phanggadra na khanba phanghodaba nakal amasu jina yaradra na khanba madusu yahodra ganda animak mangminabagi step ama laiba pochidi kupna yengminabam changi animak na understand tawminabam changeba aduna sidai sida aikoina thamjaningi di makoi gi accommodation ju krawai pigadagi harganda aikoina already hana leiba pot khara leiba autonomous akoi gi district council kanaga ADC kanaga leiri ada sidai sida makoi gi oiba tonganba provision mayam ama hapaganda package mayam ama pirak pe ada ngasi Imphal city da aikoina phangiba facility mayam sing manung hanjan ba mafam sing da phangba watli aduna ani sigi people singi marakta variation achobam leiriba si mayam ngi thugai gadam ni balance to gadam ni aikoi ngasi Imphal da lerise ngasi Imphal da gi aikoi ukul da numin mangani leirugi tarani leirugi ka ha ganda yam nungai ba accommodation ma aikoina piuna na ba khona ba da aikoina masi sacrifice to gadam ni ya gadam ni resourceful mayam ama lei Tamenglong da adagidi tongan tongan ba hill area sing da phangiba resource sing angak pa makhan gi aikoi gi hubs mayam ama leire si mayam sing sing asai gi thambigri duni naga khaktang gi ne kuki khaktang gi ne kanjan ba yaro ba adagi sing da gi chendare ba ising mayam sing ji aikoi tampak na loi mayam ama chamin na ri ba sigum mayam sing gi yenga ganda apun ba gi planning ama mathau tare aduga NSN am gi pochida aikoi na karai phau ba kari kari piho ba yage karai phau aikoi na sacrifice tau yage habse masi yamna phadana aikoi su khallaganda masi gi damakta special ona aikoi phamina bu pami phamju phaminari aduna aikoi masi gi marak sida aina chingnajaba angkhak leiba hai please sigi aikoi phaminara ganda planning khara tawmine hai future plan khara tawminara gan sida sida masi da india government na aikoi masen phaminara ganda lana ga khallaganda aikoi masen ji pungradra kana khanbadagi divide and rule policy ma karawai da injilakadagi na tawraganda handaki sigumba warol se hana loi pre plan tawraga leiraba aduguma RN bigi pot ne okay thank you masi kamaina media da aikoi gi thual leino
कमायना मपान थोहल्लकांदा अखोइदा करी रिएक्शन लाके गाइसे येंगनबगी अचौबा कनोमखक चांगेंग अमखक तौबनेना लवेब ओके अदुना डिवाइड एंड रूल पॉलिसी अमा इंडिया गवर्नमेंट सानागदोरे हाइबसिमदी अखोइनासु खंगजै नगागी पीपल सिंगनासु खंगगांदा मसिदगी नांथोगांदा अखोइ मसेनगी तुंगी फ्यूचर अमा अदुगिदमक्ता चटमिनबदु मथौ तायना आई थमजनी टाइमिंग दी लोरबनी भूपेंद्र लोसलक से मरोन होजिक मरोइना प्रेसिडेंट अमुकोना हाइबिरिबा इंडिया गवर्नमेंट हाइसे कांग्रेस नु पानबे है बीजेपी नु पानबे है मतम दुगी मतुंगिना एज होल सेंटर गवर्नमेंट ना इंटायर नॉर्थ स्टेट सिंग से पुनगिबा यूनिटी से सुपाम पाम द हाइते डिवाइड एंड रूल साइ सानबा अमगी फीलिंग अम फाउरसी बीइंग ए स्पोक्स पर्सन ऑफ एमपीसीसी याबिनी बस मसिदा अखोइना हाइजनिंग मसि हजिक लाइरो मोदी सरकार से हेक लापदगी मखोइना दखलि बसि लोक सभा दा सिटीजनशिप अमेंडमेंट बिल 2016 हाइदेना पुसलाए मयाम अमा सोमदा लागा नॉर्थ ईस्ट अखोगी डंपिंग ग्राउंड ओरकदौरे मसिदगी अखोगी इंडिजिनस पीपल ऑफ द नॉर्थ ईस्ट अदुम पुक्तुम द तुंगखिबि फियम द लैरे अदुगी अमु हजिक लाइरिबा मसिगी एक मसिगी अखोगी फ्रेमवर्क एग्रीमेंट सिगी मतंगदा अखोइना थम अखोइना हाइजनिंग बदि कनागुम कांगलुप अमगी पीस पुरक्नबगीदमक्ता मदुगुब प्रोसेस अदुदा कोई फुल्ली सपोर्ट तौवेबा हानदि से ऑन प्रिंसिपल तौवी तौबदबो अखोगी स्टेट अमदा सामना हारबदा अखोगी मणिपुर करम मखत एनी टाइप ऑफ अदुगी इम्पैक्ट आइदर मदुगी इंटीग्रिटी वगैरह एडमिनिस्ट्रेटिव और कल्चरल वगैरह फाइनेंशियल वगैरह मदुगुमदुदी अखोई सुया याबा ngमोय हाइना अखोगी पार्टी की स्टैंड लै अदुगा अखोई नमु येंगबसे मदुगी मतुंगदा हयेंग फंगदुरिबा अखोगी मणिपुर असेंबली नुमित निनी खक्तगी अदुगा फर्स्ट डे सो ओनली खाली ओबिचरी की ओइना नमाय ओइना तौरगा लोशन खरबा अदुगा मंडे दा एक्सटेंड तौबिसि तौबियु हाइबदा तौ हजिबुकदि तौद्रिबा अदुगुंबा मणिपुर लेजिस्लेटिव असेंबली की नुमित निनी की फंबा सिटिंग सिदा मंडे दा अखोइना हांगजनिंग सिदी मसी पास कोई स्टैंडिंग पार्लियामेंट्री कमिटी की रिपोर्ट असिदा थम्मिबा 3.1.9 सिनेबा सिदा याउरिबसि आई मयांग ओइना पाथोकचगे मरमदि मयांग से इंटरनेट फंगद्रमे दिस इज वेरी इंपोर्टेंट अदुगी इंटरनेट ती वफम दो साइ मसी करिनो डिजिटल इंडिया तौरिबसि सिदा तुम कॉन्ट्राडिक्ट तौर हाइबसि ngasai वफम दो 3 कांग्रेस पु वगैरह बीजेपी पु वगैरह कांग्रेस का बीजेपी का एज होल सेंटर ना नॉर्थ ईस्ट की केनो सिंग मिराई हजिक लाइक मोदी सरकार से येंगबसि आसुकम डिवाइडेड तौरे हाइबसे मसिना 3.1.9 मसि नो लेट मी कंप्लीट दिस आई सी आई मतंग लोबु या रोय के साइ सिगी दंग कुंबियु मतम लोरे रिपोर्ट गवर्नमेंट मरोइना अखोइना ngasi डिस्कशन तौरिबसे सिगी बेसिस तने कांग्रेस फ्रेंडली होय बीजेपी दी फ्रेंडली होय हाइबनि याबिनिंग ब्रसे ओजा अखोई जी विक्टिम अमा ओइरे करिगनो हारगा ओजा केनोगी इंडिया की होल नेशन बिल्डिंग प्रोसेस सिदा कॉन्स्टिट्यूशन असेंबली दगी हौरगा नॉर्थ ईस्ट मोइना ज्ञान तागीते हुजिकसु इंडिया की कॉन्स्टिट्यूशन याना अनबा नेशन बिल्डिंग की प्रोसेस ता नेहरू दगी हौरगा खितंग मागी नुंगसीबा मदी लेरगा नोबडी न्यू अबाउट द नॉर्थ ईस्ट अदुदगी सोइबा दुम ओके थैंक यू अदुगा ओजा देबान अदुगा भूपेंद्र अदुगा जहमेन ngasi इम्पैक्ट न्यूज जो लाकबिबा ngasi एजेंडा मणिपुर से मपुंग फान बिदम लोचलकति काई खमनु जरब गेस अमपो अमुकन थागचरी ngasi की दमकत इम्पैक्ट न्यूज के एजेंडा मणिपुर मतंग से लोचन बतन जाय रोले अदु लमदम से थोगलिबा थौदो वाथो क्यागी मरिक जो रिपोर्ट की दमक इम्पैक्ट न्यूज मियंग तादुन लेबियो